Hello, mayam by Amazing Bible Prophecy Minister Taram Noktari, Hokiba, Tangjagi, Ayupung Mapalom, Taba Adwaita. US Amasung Israel Punduna Iranda Landakre, Masina Marmoidana Hozik, Akanba, Lan, Sona Duna Lady, Haidiba, Sigi Madam the Bible Nakari Hybra, Hybrid Madam the Yangsi, Masina, prithibigi aroibada purakadra, Hybrid Madam the Aikoi Amu Nainaminasi, Ahanbada Equi show the Patnata of Sing, Sagadalay by Sor Nak pointing at Litana Tagasari, Equi Nahana Bible that Matthew 24 that Piram Basan Cameron, a quick among the Huzi Pong Pong Chanatoli, Hide Kudam sing a Sigi Madam the Nainagatori, Basidana Bopi view, Ainangam Kudumusunaki, and Nubigimatuna, Wehen view, Probuji Su Christa in the Kurumjari. Amen. Equi Huji told you Bakarin, Ibenasi the Quaketam, Miang. Sangminasi US Samsung Israel na karigidamak Iran gi mathakta landaduna makhoi gi luchingba Ali Khamenei ase makhoi gi air strike ma na leiba mafam bunker adugi manungda Israel gi planes ani mungna pairaga mafam aduda bomb kuntra mafam aduda thadaduna makhoi sikhre sebagi paula masina maram oiduna hojikan amu Israel amu handuna makhoi gi Akogi Arab ki leibak sing da leiba USA gi base military base sing sabam pham sing Dubai Qatar na sing bam pham sing da ju misal ke amarum lance tawre aduga hoje su kanna koina garang phok ta ba matam da hoji ta ba matam da Jerusalem da ju misal ke amarum Iran na koina attack tawi aduga hoje aina video se nam ding mamang da YouTube ta yengma matam da Israel na su Makogi therein amasung tongan mafam singda kanna landa gi thabukse kanna sathari aduga ikhang khongobdana Donald Trump na sun nakoina amu hana sum khun halakpa taradi nakoi Israel se tumna manggani haibagi phawba damka tawe makoina nakoigi arm sing thado aduga ikoida sangjaro negotiation tawsi haina kanna lan tawre karigi damak Israel amasung US na Iran gi bathakta landa dipse karigno makoina maran kyamarum si madudi Makoigi Supreme Leader Ali Khamenei asina ayotala Ali Khamenei asina makoigi praja sing ase tamthina onaiba hat patumba milising kuntrai matka hat gyai madugi laman kumbo ina ni tawdisai aduga amana makoina nuclear je makoida 60% uranium silai aduna hairi pase uranium je sarenda taw nataba taragadi nakoi apabo oiroi haina sanction na singma kyamrum maran siri aduga Israel na yam kizabagi maramdi karinoi tadi Israel da sathariba koina Lebanon aduga koina mo Israel nga thangnaba Palestine na singba hauti singna mo koida sathariba lan khudimok se Iran na sponsor tawbani adugi damaktani haina mo koina maran kyamarum sidana hoji lan se sonari hairiba lan sina maram oidana hoji prithibigi mapam khudingta tongan ma misna masi thar wal haure haiba phaw yawi masina thar wal phawba lamjingadra haina haiba phawba yauri snausa adubo ikoina Bible gi miyang dagi ti hairiba sina prithibigi ahom subalanjau tholaga prithibigi tumna mangki gadra haina kanagumba ishorning daba shokhang daba khrisan oidaba singna de singnaba phawrom bayai adugi maramda ikoina khaitang amu ikoina yengje hoje Bible na hairiba lamna sigi maramda khari haibra haibase Equina Bible giving the chum some Hojishona river lang, say Prabhu Jisuna and Shiva Lacting among the Prithibida, Malak Panakle Tang, I Kudam Amo in the Matthew 24:6, the Hidamba Aduga Nakoina Lan Amsun Lan Yapon called Tagani, Masina Nakoibu mi by Handana Naba Sexual Maram the Hide Passing Choy and talking Adubu Madu Aroibadu Oidrihamne. Hadi Prabhu Jisuna Lacting among the Masiguma Land the token hamne. Quite my quick doing a Huju. Palestine ga Afghanistan ga Pakistan gi marakta hoji kana lan songla yebis nausa haiba matam asimakta quick dingeda koina USA na koina Maduro phabi Venezuela gi mokogi Prime Minister Maduro faraga hoji capture trago wen sathabagi thabak tawriba koina USA na tawriba action mayamam je aina sumamangi kaino da high crime neba akoi yingse haiba lan asina maram oidana masida Russia amsung China na Iran gi mateng pangjalak pataragadi thar warwal ade mai misang America gi misang NATO ju saru yaslak patadi thar warwal thorapa yai ne kariguma thar warwal thok taragadi karamba misang ngamba yai khoina Bible gi ming dagi yengba matam dadi
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯥꯔ ꯋꯥꯔꯜ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯗ USA ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯗ USAꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯃꯥꯒꯤ ꯑꯦꯛꯁꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯂꯥꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯟ ꯊꯥꯔ ꯋꯥꯔꯜ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥꯔ ꯋꯥꯔꯜ ꯁꯣꯏꯗꯅ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯊꯥꯖꯩ ꯀꯔꯤꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯊꯥꯔ ꯋꯥꯔꯜ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕꯗꯤ ꯑꯣꯏꯔꯣꯏꯕ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕꯁꯦ ꯕꯥꯏꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ 2 Peter 3:10ꯗ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯑꯗꯨ ꯍꯨꯔꯥꯟꯕꯅ ꯑꯍꯤꯡꯗ ꯂꯥꯛꯄꯒꯨꯝꯅ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯇꯤꯌꯥ ꯅꯣꯡꯃꯗꯣꯟꯅ ꯌꯥꯝꯅ ꯅꯤꯟ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯒꯅꯤ ꯑꯀꯟꯕ ꯃꯩꯁꯥꯅ ꯄꯣꯠꯁꯤꯡ ꯇꯨꯝꯍꯟꯒꯅꯤ ꯃꯥꯂꯦꯝ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯆꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯗꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯗꯕꯅꯦꯕ ꯊꯥꯔ ꯋꯥꯔꯜꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯥꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯩꯁꯜꯂꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯇꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦꯕ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯄꯥꯞ ꯑꯃꯁꯨꯡ ꯄꯥꯄꯤꯁꯤꯡ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤꯡ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯦ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯒꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯅꯤꯟ ꯑꯣꯟꯒꯅꯤ ꯍꯥꯏ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯆꯥꯛꯊꯦꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯃꯆꯥꯛ ꯑꯣꯏꯒꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯅ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯊꯧꯔꯥꯡ ꯑꯗꯣ ꯊꯨꯡꯗ꯭ꯔꯤꯉꯩꯗ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅꯁꯨ ꯍꯥꯏꯕ ꯌꯥꯏ ꯀꯔꯤꯒꯤꯗꯃꯛ ꯏꯔꯥꯟꯗ ꯑꯇꯣꯞꯄ ꯃꯨꯁꯂꯤꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯅ माबू सपोर्ट तौबा नतर यूएस इजराइल बु कंडेम मखोइना तौरिबा लाल से कंडेम तौबा अमत्ता थेंगनादेबा खुदम ओइना रशिया चाइना मखोइ खरा खतंग नतना अतोपा लैबा अमतना थेंगनादेबा मसिगी मरोइबा मरमदि करिनो हाइबा मतमदा खुदम ओइना सिखिबा अली खामिने से माजे मखोइदा सिया मुस्लिम नेबा अदुगा अतै अयाबा आरब की लैबा सिंगना सुन्नी मुस्लिम नेबा मखोइगी मरक्ता यानादबा म्याम लेबा मसिना मरम ओइदुना मसि सपोर्ट तौदबनेबा इस्नाउसा अखोइ बाइबल की मियंगदगी यूएसए ना तौरिबा थाबो म्याम से बाइबल दा हान हाइदोलमबने हाइदोलमबदुगी मतुंग माना तौरगलिबनि सिदा रेवलेशन 13 की 11 12 दा हाई अदुदगी अतोपा सा अमा मालेमदगी थोलपा इनुरे याव मसागुमना माकी मसी अनि पालिम अमसु मांगना सिंगलाइगुमना ngangi मांगना अहानबा सा अदुगी मतिक पुनमक सा अदुगी ममांगदा सिनखी अदुगा मालेम अमसु मदुदा लैबा मिसिंग अदुबु अहानबा सा हाइबदि सिबयाना सोन खिबदगी फग्रबा सा अदुबु खुरमन खि हाने मसिदा ताकलिबजे अखोना बाइबल की मतुइना दानिन 7 की मतुइना सा हाइरगदि अई मसिदा याम चलरोइगे इस्नाउसंग नखोइदा अई ममांगी वीडियो दसु याम हाइग्रामने बाइबल की मतुइना सा हाइरगदि खोइना निंगथौ लेबा अमनेबा मसिदा थोललिबजे यावगुमना थोले हाने अमेरिका जे अहांबा मागी मनिंग तंबन 1776 7 अदाइदा निंग तंबा मतंदा माजे यामना लेबा अमगा लान थोर थोलको नते बाइबल यावगुमना क्रिश्चियन की नेशन अमो ओइना माते रिलीजियस की फ्रीडम पीबा अदुगा एनी सनिंग धर्म सपया बगी लेबा अमना थोलखिमने अदु बाइबल हाइबगी मतुंगददी माजे मसी नि पाले अदुगा माना कोन सिंगनाइ गुन ngang हामने सिंगनाइ दि सैतान हामने सैतान गिना सिन्नबदी शक्ति नेबा माना हाइबगी मतुंग सत्रगदी मी सिंगदो हारपा तुपा नमफु साफु सिन्नबजे सैतान की मथौने मसीमा यूएस ना तौरेबा माना हाइबा कुदम मागी मखा पोनगदबने हाइना खोइदा बेनाजिला दजु मखोइना हाइ यादबदगी नमफुदा मखोइगी प्राइम मिनिस्टर दो फारगा मखोइना बंदी थमने ईरान दजु मखोइना हाइबगी मतुइना चलो अखोइना हाइबदो मक तौगदबनी हाइबनेबा अदु यादबदुना मरम ओइदना होजि कन्सिक्वेंस से मैम तारिबने स्नाउसा अदुगा इजराइल हाइरगजु बाइबल ददी इजराइल की अरोइबा मतमदा इजराइल की थौदांग लाइतरे मरमदि 70 80 दा मखोइजि इशोना जाति अमो ओइना पुरा मखोइदि याखिद्रबनेबा मखोइजि इशोना लौसनद्रबनेबा मखोइदा इशोगी बोर लेतरे जाति अमा ओइना बोर लेतरे मोइ मखोइगी मिसिंग अदुना प्रभुदा थाजबा मिसिंग अदु बोर फंगनेबा अदुना मखोइददि करिमता लेतरेबा अदुबु यूएसए ना यामना तौगदबा सिददा माना आहानबा सादि रोमान खोइतल की सा अदुन सिनबा शक्ति माना हाइबगी मतुंगना क्रिश्चियन की प्रोटेस्टेंट इस्नाउसुंगे हाइबा इंदबा मखैदो तुमना हातखिबदो अतुगी शक्ति दुमक होजे अमेरिका ना पृथ्वीदा लेबा लेबाक्सिंग असिदा सिनारेबा माना पामगी मतुंगना मागा समिना सि याद्रगदी मखोइदे इकोनॉमिक सैंक्शन तौबा सिना सिंगबा सैतान की निक ओइबा थबक यामरुम से तौरे मसि बाइबना हाइरमबने अदुना माजे सुपर पावर ओइगनी माना सुपर पावर ओइरबा मतुंगदा मालेम पृथ्वी जे लोइगदबनी मरमदि मांगना सिदा अहानबा सा अदु खुरमनगने हमने अमेरिका ना मालेम द लेरिबा मि खुदेम अहानबा साइबदि रोमान कैथोलिक चर्च पुखरम बाइबदि मखोइन सेंब नियम नमाइजिन मिता कोइना ईश्वर खुरंगदबनी
haibse Christian gi sabat no mai no minai na moin seng ban no se masida prithib da laiba bong khuding mo se jat khuding mo laiba khuding mo na singa laba matam an ma sa adu bu khur ma ga dong ne ba aduna prithib loi ba haibse karino American super power oiding da no moi gini aduna ni aina haizare bse maramdi America bu mai thiba pi bang ngam da ba laibak la oi ba mana super power ko matam da ishor gi missing maroina ishor gi missing ge ola khane ba adu matam da malem prithib se loi ge dam ne dharma yu ba action kya mun tar khane ba aduga 13 to 16 17 da zo haije mahana api pom cha choba ina khun ba sing umsung lai ba sing maning tamba amasung minai punam tam khoi gi ye thang ba khutta natraga mo khoi gi marai ba da khudam ama thaman khi sa adu gi khudam natraga maming natraga ma ki maming gi masing phang da ba ma natana kana umi amtana leiba natraga yon ba yaroi ba ma ki aroi ba khongthang hai bi kan pethe bi da leiba ina khun mo gi da leiba pang ko ding gam ni leidi ba pung tim je mo khoi gi marai bak ta natra mo khota khudam ama than gani hai ru khudam madu ri sa du gi khudam ne ba madu thaman phangan gani hai ne sa du gi khudam phang da ba mi ma khai do leiba yon ba yaroi ne aina suma mang da hai khre sa du gi khudam du ri kari no bible gi matung na masi isho khrom baga shokrom gi ona taina bani sa du khrom ba bi Roman Catholic da zo krem ta uje Sunday ga ko je ma khoi bu khoram bani ha bji ne ba aduna prithib da bim pung konim nang any daning chaning badar ma khudi ma sape ya du no mai jing no me da se seng na thabak su da bi da seng na nga kha da bani ha ne uje USA da zo ma si chana ni ngai gi da ma khoi gi parliament da kanna thawdi bane ba kanna uje project 2025 ka hai uje kanna san ni ngai hona bane ba aduna me pung kodum se sa du gi khudam ha bje mi khudum mak to Sunday ya jara gana masi makuta phangba haibadi asengba gi symbol oina namgada banate khut aije khoina thabak suba gi symbol ne ba laibukta phangba haibadi mi tuna masi yazaraga loksun jabdo madu bune ba madu bu ikhoina khangna gane ba smai tokduna haibe issue je prabhu jisuna laktingi mamangda masi oira kane ba aduga sadu gi kudam phangda mi singdu laibi yumba yaroi ba makhoi chani ngai hingai masakje matpagi thabak torungane masi pithi mapang kun da sanara kane ba aduga sanarba matamda lansi loigidam ne ba khoina prithibigi aroiba habse lakadam ne ba battle of armageddon habse lakadam ne aduna tringai di thar world war na ising isauna malam prithibiji loigidam na te bo ji chongna di ba lan asina loi roiba masi lan je sum kandalak pa yai hoji adubu kandalak pa tara ju ai khoi gi thajabagi matun bible gi professional hairam bagi matun na maram di USA je mutki ba tar di magi super powers laita ba tar di bible gi profession oina lan ga ne ba adubu bible prophecy di lan be yaroi ba sung ne ba aduga aroi bagi lan khoina aroi bagi lan prithibi loi ga da lan ja odu di kaino battle of armageddon haibne masi khoni yengji ko revelation 16 ge 14 15 16 da hai ko masida phattaba thawai sing mokhoina 13 da pa ba ta dia phattaba thawai sing kana khana dei thole habda no khoini ngane haide ba phattaba thawai sing asina angak pa kyamram bangtoi masina malem gining thau sing habdel sarkar sing government sing jida satkhane ba aduga prithibi punamak se mokhoi je ishor gi asopnam ki lan adugi da mo khomjangane ba hoje saitan asu prithib da leiba leba khudi mak se loina khomjang gi ne ba mato oi gi ne ba kana hi makha da USA amasung kaino gi akoina Roman Catholic Church ki makha da punamak se amato oi gi ne ba aduga mokoina ishor gi mak da lan to ne ba hairi se 15 da ai hura magum na lai mingchen khangnu leiba ma to yai phabani hai aduga 16 da yengji ko mahangna saitan ko makhoi bu Hebrew gi lon da Armageddon ko bu mapham da khomjalli ha ne ba khoina sida sona ga da ba Armageddon the spiritual war ni aduna ishogi mi mapam khuding da leiba leiba aduna haide ba prithibhi da leiba leba khuding ma ishogi ma ka leiba leba khuding ma asina punjalaga Roman Catholic Church ki lusing bagi makha da ishogi mi sing se Roman Catholic na haibe gi matuina Americana takwi bagi matuina sa uya da ba mokhoi dharma gi matuina no mai na misena nga uya da ba missing je masi hani ngai gi da mokhoi punjala khane ba masi krai da no prithibhi mafang khude makta ne ba masi ne ko isnausa adu ishogi missing ge mafang khuding da leiba mafang amakhakta da leite ba mafang khuding ta Christian hai je shogi faithful over nan people sing ge se leiba madugi makta sa thaga da ba lan he ba adu ko Revelation 12 ki 17 da jo hai je singlai aduna nupi atuda mayona saurami hai ko sauki aduga mana nupi adugi lehori badara ishogi ya thangsing ngak pam sung Jesu Christ gi sakhi paiba makhoi aduda lan sungna ba satki ha ne
singlai saitan habje saitan uji prithibida thabak subje keno government magi agency asigi matungna thabak suri aduna haiba mahangna thaina mangaida roman catholic church sinarga isogi remnan matamdu da leba aseng church tu mak ta tumna mangan ngai honeba dungam khideba adugi matungda magi ngai church adugi lemokha remnan church asengba bible gi matungda de asengba remnan church pakak layeba haiba remnan church ajudi isogi yathngsingakpa aduga Jesu Christ gi sakhi leba mineba shogi yathang aibidi moroina sida paliba yathang je ten khamamene snausa adu haidiba sing singakpa moroina sabat ki yathang je moroina ngakpa aroiba matamda ishogi mi kanglup khara khak laigineba haidiba mi kanglup adugi mayukta saitan amusung ba ki agency prithibida leba khuding makse roman catholic makhada le america makhada pulleba lebang myam asina haidiba mi khujo khara se shogi yathang singakpa sabat yaw ngakpa aduga ten khamamen ngakpa prabhu Jesu Christ bu sena thajaba leiba mission asi malemdagi muthan ngai horakaneba hoji prithibida thogiba america israel na iran da maran kemro sijale mokoi nuclear gi sakti chawan ngai nei mokoi nuclear pipe have israel gi amasung america gi laibak thibni lebang masa masa sing se mokoi na josan gi ni mokoi gi matu na sakani mokoi gi nuclear lai adu tawi haina adugi adurom da lan sa thabneba aduga moro ibedi adu da sunatana mokoi thaw su mari leina na lan se tawbne maran kam sijaleba mokoi na si tawi manami khoina ali khaminena khoigi iran da lairiba mokoi gi protesters sing mokoi citizen sing je mana magi matung na salu ya da ti tumna hali adu tawi na haiba maran kam sijaleba je asika samana ba mong da aroibada ishogi mission da maran sijna ke prithibida tholiba natural disaster earthquake lai kodamaki laina laisat mame kalakani lang bangam daba asiguma mayam sigi maram je kanano pokoi roman catholic na haiba adugi matungna sattabagi sunday no message sengna ngaktabagi climate change lakuni asiguma maran mayam do ai khoije asiguma ishogi remnansas le mauri ba pai ba bigi matungna shogi yathang chinga pa sabat chinga pa missing ase masibu muthat ngai honan makoi muthat tribokti prithibida chida ishogi sirap to phangloina hairakneba adugu muthat ngai gi lan to neba battle of armageddon masida yakoda baje ishogi remnan missing by night matung na satpa missing asiga prithibida laiba any dharma gi oibi ai politician gi oiba lai prithibida laiba sakti khutema asina haiba myu kanglu khara jigi mayukta leblakane sidai ko khoni yengse aroiba text revelation 17:13-14 dai ning asigi puning amata oi aduga makoi gi pangal amsung matik sa adu da pignamne masida paleba ning thausin ngasagi 10 hon se kaino prithibi gi laiba raजनीति ko ba sakti sing neba hari basina magi pangal du kana da pigneba roman catholic church oi sina gane moi gi raजनीति gi political gi ba sakti makai da mo da oi le sina gane ba mana ko de mo da tong ngai la kane ba masi america da ngasagi sunday je ngak ta ba ya da san pati prithima pang khuding da America ga ekhoina roman catholic church ga khusamna ga lakne prithibida lai ba khuding mana mangon da sakti do mokoi puning amta oiraga mangon da pangal sakti khuding da oisna neba haidiba roman catholic church na haibu khuding motu oi lakne ba mokoi de loida ba mi kanglo ba makhlai ba madudi ishogi remnan church kona saban ngapa tin kama me ngakba prabhu jesu ke sab chena thajaba mokoi singa sikta chaloi ba aduni ko asumaina matik pigini aduga matungda 14 dai makoi asina yaung masa aduga lansuni yaung masa adi Jesu Christ amni aseng badi Prabhu Jesu malem da laitere adudi maga sona gadrije kano Prabhu Jesu Christ gi matung inba aduga missing Christian sing aduneba remnants aduneba aduga yaung masa aduna makoi bungam gani marande maha ase mapu singi mapu amsing thausingi ning thawni maha koloinana makoi adudi kaukraba khandokraba amsung thajaba yaba sing aduneba adubu yaung sa aduna ngangani Prabhu Jesu Christ na habi gi matung ne chogi yathang singa khuna saliba magi sakhi pairiba shogi remnan sar sa se Jesu Christ ki pangan gi loina namasi lan ngamgane ba thawai go ba betalis da mekup mokoi bu han ngai harak pa matam de shona ko thingjalaga mokoi do lale har do khangan gane ba asmai torga betal of armageddon se loigini ishor amsu Jesu Christ gi matung na saliba bible na haibi gi matung na saliba mission aduna joy oi gane ba aduga roiba do lakani saitan amsu na gi matung ba mi makai do noroki mai gi kom da tumna sahan gane ba snausa asmai torra prithibida da aroi bahai do la kanam ne joji sona riba lan asina lan kanjala kani
aduna masigi sapu khoida su phangbe adubu aroiba landi masina prithibida thar wal songnaba asina nateba sinausa aroiba gi landi prithibida leiba leiba kudima US na luchingba amsung Roman Catholic asna luchingaga ishorgi missing ramnan sing asida songnaba asina laneba madugi matam do na habati huji songnari ba lan asina takpane lan thar wal lakpayai adubu landi America gi kambuna soing ngani baiban haibigi matuina maramdi America haibasina ishorgi ramnan charsing asida lan songnaba matam na maki asoba thodang leiba USA ga Roman Catholic Church ke aduna ekoi section ji proposition la khuduna ekoi Bible na haibadugi matung ina satse besna sa Bible na haiba ishogi ramnan church shogi athang singakwa Prabhu Jesu Christ gi sakhileba Prabhu gi thaujan ma phana thazaraga ma ki athang singakwa sabada unga liba me kaung aseng ramnan church adugi man de koi yaun ngai gi dam hona se tabi ba mayam de shono bo pi bo shnu anu mi odi channel aseba subscribe to biu maruma pangda share to biu Prabhu Jesu gi mingda kurum jari koi प्रार्थना तो न से सगद ले बे पायम था जरे होजि छोंना रि बलान असना पृथ्वी हम सुबलम दाउ थोलबसु मसिना पृथ्वी लोय के दबन थे नाकि शास्त्र न थापि बनि अदना इकोइदि लोय के दब अदि पृथ्वी द ले बलेबा खुदम न ना कि रम आंसर नाकि अथंग सिंग ngak pa saban ngak pa music asida lan tawraga makhoi bu matan ngai hona bade pai shon na na aikhoi gi misang da sangbi duna makhoi bu phatta ba sing ase manghan duna battle of armageddon tawraga prithibhi de logi tam na ba khangan magi thaga sare tari be shinau khujin da suna na bor pinabiu prabhu na lakpa du ki dama mingsen khang duna thona pana na ki bible gi asam na haibu ki matina satpang man biu prabhu Jesu gi kurum jari